Hi ma'am, ngasido aina utong ama sabaneba. Do utongse aina plastickido oina saraba. Leirasu dum mamando oidrobaneba habisiga nappiba tepse 70 rupees pina leirakpaneba. Kharaga paisa hapchaladi utong dum leiba fanganeba dosu aina piingaidegi aigi wakhaneba utong ama semaga ai paisa thadage haibase. Doge aina ngasi semaneba. Utongi dabasibudi akhoi store de aina porakpaneba. Do hꯧꯖꯤꯛ ꯁꯦꯝꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯀꯌꯥꯝ ꯋꯥꯅ ꯃꯩꯗ ꯆꯥꯀꯨꯁꯦ ꯂꯧꯔꯒ ꯍꯨꯠꯂꯤꯅꯦꯕ ꯄꯩꯁꯥ ꯊꯥꯗꯐꯝꯁꯦ ꯑꯩ ꯃꯃꯥꯏꯃꯨꯛ ꯆꯥꯎꯋꯦ ꯁꯤꯁꯤꯅ ꯊꯟꯗꯣꯏꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯈꯪꯗꯦ ꯊꯟꯕ ꯃꯇꯝꯗꯁꯨ ꯎꯠꯂꯛꯇꯣꯏꯅꯦ ꯑꯩꯅ ꯀꯌꯥꯝ ꯄꯩꯁꯥ ꯊꯥꯗ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯣ ꯎꯇꯣꯡꯁꯦ ꯁꯥ ꯂꯣꯏꯔꯛꯄꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯈꯇꯪꯈꯛ ꯇꯧꯔꯦ ꯑꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯆꯥꯅꯕꯒꯤ ꯍꯧꯖꯤꯛ ꯇꯣꯠꯂꯦ ꯑꯗꯣ ꯂꯣꯏꯔꯒ ꯆꯥꯔꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇꯨꯁꯨ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯔꯛꯀꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯃꯤꯅꯤ ꯕ꯭ꯂꯣꯛꯇꯤ ꯑꯩ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ